Welcome back everyone. I'm Rainson Potshangbam. Aduga handaki FIFA World Cup se ko. FIFA World Cup predict to je haidi FIFA World Cup se winner kana wani je final loidri kan de high je ko. Si je ina han de high ge na high later. Si je ai Instagram da follow to dari khamani. Hajik shu ai Instagram profile se ga highlight di yaw ne ko. Highlight prediction na yaw ne adu da in yaw ne. ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯄꯣꯁꯇꯣ ꯑꯩꯅ ꯀꯃꯥꯏꯅ ꯁꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯉꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯤꯁꯦ ꯑꯩꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯈꯤꯕꯁꯤꯗꯤ ꯉꯁꯤ ꯅꯠꯇꯦ ꯖꯨꯟ 18ꯗꯣ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯗꯦꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯀꯩꯀ꯭ꯔꯨ ꯄꯥꯠꯇ ꯀꯩꯅꯣ ꯂꯩ ꯀꯠꯄꯩ ꯊꯧꯔꯝ ꯇꯧꯋꯤꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯆꯠꯂꯦꯕꯀꯣ ꯑꯗꯨ ꯆꯠꯂꯒ ꯑꯩꯅ ꯀꯦꯃꯦꯔꯥ ꯅꯠꯇꯦ ꯖꯁ ꯐꯣꯟ ꯑꯃ ꯇꯧꯔ ꯆꯠꯂꯦ ꯐꯣꯟ ꯑꯃ ꯇꯧꯔ ꯆꯠꯂꯒ ꯁꯦꯜꯐꯤ ꯇꯧꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯨꯇꯦꯖꯇꯣ ꯑꯩ ꯎꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯚꯤꯗꯤꯑꯣ ꯃꯇꯥꯡꯅꯣ ꯑꯗꯨꯗꯤ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯔꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯣꯠ ꯄꯦꯗꯇꯣ ꯑꯩ ꯍꯥꯏꯂꯥꯏꯠꯇ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯊꯥꯔꯒ ꯅꯣꯠ ꯄꯦꯗꯇꯀꯣ ꯅꯣꯠ ꯄꯦꯗꯀꯤ ꯐꯣꯇꯣꯗꯣ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯂꯥꯏꯠꯇꯀꯣ ꯑꯗꯨꯗ ꯑꯩꯅ ꯅꯣꯠ ꯄꯦꯗꯇꯣ ꯑꯗꯨꯅ ꯀꯣꯚꯔ ꯂꯩꯖꯔꯦꯅ ꯅꯣꯠ ꯄꯦꯗꯇꯣ ꯑꯗꯨ ꯅꯣꯠ ꯄꯦꯗꯇꯨꯒꯤ ꯀꯣꯚꯔꯗꯨ ꯅꯠꯇꯕ ꯅꯣꯠ ꯄꯦꯗꯇꯨꯒꯤ ꯑꯍꯥꯟꯕ ꯄꯦꯖꯇꯣ ꯑꯗꯨꯗ ꯑꯩꯅ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯀꯤ ꯋꯤꯟꯅꯔꯒꯤ ꯃꯃꯤꯡꯗꯣ ꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯅꯣꯠ ꯄꯦꯗꯇꯨꯒꯤ ꯃꯊꯛꯇ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯄ꯭ꯔꯤꯗꯤꯛꯁꯟ ꯀꯩꯀꯥ ꯃꯌꯥꯝ ꯊꯥꯔ ꯇꯧꯕꯅꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯀꯩꯅꯣ ꯅꯪ ꯅꯣꯠ ꯄꯦꯗꯁꯤ ꯊꯥꯒꯠꯂꯦ ꯅꯪ ꯅꯣꯠ ꯄꯦꯗꯁꯦ ꯀꯔꯝ ꯀꯥꯟ ꯍꯥꯡꯗꯣꯏꯅꯣ ꯀꯩ ꯅꯨꯃꯤꯠꯇ ꯎꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅ ꯑꯩꯁꯦ ꯀꯩꯅꯣꯗꯤ ꯈꯜꯂꯝꯕꯅꯦꯕ ꯉꯁꯥꯏꯒꯤ ꯋꯥꯔꯜ ꯀꯞꯁꯦ ꯂꯣꯏꯔ ꯎꯠꯀꯦꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯄꯣꯁ ꯁꯣꯏ ꯇꯥꯔꯁꯨ ꯇꯨꯃꯤꯟ ꯂꯩꯁꯟꯈꯤ ꯌꯥꯏꯗꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯅꯪ ꯋꯥꯔꯜ ꯀꯞ ꯄ꯭ꯔꯤꯗꯤꯛ ꯇꯧꯕꯗꯣ ꯀꯥꯏ ꯍꯥꯏꯗꯤ ꯑꯩ ꯍꯟꯗꯛ ꯅꯦꯠꯁꯦ ꯌꯥꯗ ꯂꯩꯔꯦ ꯑꯃ ꯇꯧ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯅꯝ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯍꯥꯏꯖꯜꯂꯦ ꯑꯗꯨꯝ ꯇꯣꯛꯄ ꯌꯥꯏꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗꯀꯣ ꯑꯩ ꯁꯨꯝ ꯍꯥꯏꯗꯣꯛꯑꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯁꯦ ꯆꯨꯝꯃꯅꯤꯗꯤ ꯁꯔꯇꯦꯟ ꯑꯣꯏꯕ ꯅꯠꯇꯦꯀꯣ ꯁꯣꯏꯕ ꯌꯥꯏ ꯍꯥꯏꯁꯨ ꯂꯥꯏ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯇꯣꯏꯁꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦꯀꯣ ꯐ꯭ꯔꯦꯟꯁꯅꯦ ꯐ꯭ꯔꯦꯟꯁ FRANC ꯐ꯭ꯔꯦꯟꯁꯅꯦ ꯑꯗꯨꯅ ꯑꯩꯅ ꯏꯔꯤꯗꯣ ꯑꯗꯨ ꯅꯣꯠ ꯄꯦꯗꯇꯨꯒꯤ ꯑꯍꯥꯟꯕ ꯍꯥꯏꯒꯠꯂꯒ ꯐꯥꯔꯁ ꯄꯦꯖꯇ ꯏꯕꯅꯦ ꯑꯗꯨꯒꯤ ꯐꯨꯇꯦꯖꯇꯣ ꯉꯁꯤ ꯅꯝꯕ ꯅꯠꯇꯦ ꯗꯦꯠ 18 ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯅꯝꯕꯅꯦ ꯖꯨꯟ ꯗꯦꯠ 18 ꯄ꯭ꯔꯤ ꯐꯥꯏꯅꯦꯜ ꯀꯩꯅꯣ ꯃꯃꯥꯡꯗꯅꯤ 16ꯒ ꯁꯦꯂꯦꯛ ꯇꯧꯗ꯭ꯔꯤꯀꯥꯟ ꯐꯨꯠꯕꯣꯜ ꯃꯃꯥꯡꯗ ꯅꯝꯈꯤꯕꯅꯦ ꯐ꯭ꯔꯦꯟꯁꯇꯣ ꯑꯗꯣ ꯆꯨꯝꯕꯁꯨ ꯌꯥꯏ 85% ꯐ꯭ꯔꯦꯟꯁꯀꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯅꯤ 15%ꯅ croatia ꯑꯗꯣ ꯆꯨꯝꯗꯣꯏꯁꯨ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤꯁꯦ ꯑꯩꯒꯤ ꯐꯨꯇꯦꯖꯇꯣ ꯌꯦꯡꯁꯦꯕꯀꯣ ꯐꯨꯇꯦꯖꯇꯣ ꯑꯩ ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯅꯝꯕꯩ ꯐꯨꯇꯦꯖꯇꯣ ꯑꯩꯅ ꯐꯣꯟ ꯁꯦꯜꯐꯤꯗꯣ ꯅꯝꯕꯗꯣ ꯑꯗꯨ ꯎꯠꯂꯛꯇꯣꯏꯅꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯠ ꯄꯦꯗꯇꯨꯗꯤ ꯍꯥꯟꯅ ꯎꯔꯝꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯅꯣꯠ ꯄꯦꯗꯇꯣ ꯍꯥꯏꯒꯠꯄꯒꯤ ꯑꯩꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯗꯨꯅꯦꯕ ꯌꯦꯡꯗꯣꯏꯁꯦꯀꯣ ꯑꯩꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯈꯤꯕꯁꯦ ꯗꯦꯠ 18ꯗꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯥꯏꯅꯦꯜꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯐꯥꯏꯅꯦꯜ ꯃꯃꯥꯡꯗꯅꯤ ꯊꯥꯒꯠꯂꯤꯁꯦꯀꯣ ꯆꯨꯝꯕ ꯑꯣꯏꯁꯅꯨ ꯁꯦꯁ ꯏꯁꯥ ꯏꯊꯟꯇ ꯍꯥꯏꯖꯕꯗꯣ ꯆꯨꯝꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯗꯨ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯨꯇꯦꯖꯇꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯗꯦꯠ 18ꯗ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯐꯨꯇꯦꯖꯇꯣ ꯍꯧꯖꯤꯛ ꯊꯥꯔꯛꯑꯒꯦꯀꯣ ꯐꯨꯇꯦꯖ ꯊꯥꯔꯛꯎꯅꯦ ꯀꯦꯀ꯭ꯔꯨ ꯄꯥꯠꯀꯤꯗꯣ ꯖꯨꯟ 18ꯒꯤ ꯌꯥꯎꯔꯝꯒꯅꯤ ꯗꯦꯠ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯐꯨꯇꯦꯖꯇꯣ ꯀꯦꯀ꯭ꯔꯨ ꯄꯥꯠ ꯅꯝꯕꯗꯣ ꯑꯗꯨ ꯅꯠꯇꯦꯅꯦ ꯑꯃꯗꯣ ꯗꯦꯠ 18 ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯅꯝꯕꯗꯣ ꯍꯥꯏꯕ ꯃꯦꯖꯤꯛ ꯇꯧꯕꯩ ꯅꯠꯇꯤꯌꯦ ꯑꯩ ꯁꯦꯜꯐꯤ ꯇꯧꯔ ꯅꯝꯕꯗꯣ ꯐꯣꯟ ꯇꯧꯔꯒ ꯐ꯭ꯔꯦꯟꯁ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯃꯤꯉꯣꯟꯗ ꯃꯦꯖꯤꯛ ꯇꯧꯕꯩꯗꯨꯅꯤ ꯑꯗꯨ ꯅꯠꯇꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯅ ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯅꯝꯕꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩꯅꯣꯗ ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯑꯗꯨ ꯖꯨꯟ 18 ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯗꯦꯒꯤ ꯁꯦꯔꯃꯣꯅꯤꯅꯦ ꯑꯩꯁꯦ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯕꯅꯦ ꯑꯗꯣ ꯃꯄꯥꯟ ꯂꯩꯔꯤꯁꯦ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯥꯏꯛꯁꯤ ꯈꯔ ꯍꯧꯋꯦ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯉꯤꯗ ꯇꯥꯅ ꯃꯄꯥꯟ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯕꯦꯛꯒ꯭ꯔꯥꯎꯟꯗꯗꯤ ꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯗꯦꯒꯤ ꯂꯩ ꯀꯠꯄꯒꯤ ꯁꯦꯔꯃꯣꯅꯤꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯟꯅ ꯄꯥꯡꯊꯣꯛꯏ ꯑꯗꯨꯅ ꯑꯩ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯗꯥꯏꯔꯤ ꯑꯃꯗ ꯅꯣꯠꯄꯦꯗꯇ ꯑꯣꯏꯅ ꯏꯕꯅꯦꯕ ꯅꯣꯠꯄꯦꯗꯇ ꯏꯕꯁꯦ ꯅꯣꯠꯄꯦꯗꯇꯨꯗ ꯅꯣꯠꯄꯦꯗꯇꯨꯒꯤ ꯐ꯭ꯔꯟ ꯄꯦꯖꯇ ꯑꯩꯅ ꯋꯤꯟꯅꯔꯗꯨ ꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯦꯔꯃꯣꯅꯤ ꯁꯤꯒꯤ ꯏꯚꯦꯟꯁꯤꯗ ꯑꯗꯨꯝ ꯎꯠꯂꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩ ꯁꯤꯒꯤ ꯏꯚꯦꯟꯁꯦ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯐꯤꯛꯁꯅꯦꯕ ꯍꯥꯏꯗꯤ ꯋꯥꯔꯜ ꯀꯞ ꯂꯣꯏꯔꯀꯥꯟꯗ ꯅꯝꯕ ꯅꯠꯇꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯗꯦꯠ 18ꯗꯅꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯑꯗꯨꯝ ꯅꯝꯗꯣꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯅꯣꯠꯄꯦꯗꯇ ꯌꯥꯎꯕ ꯀꯩꯅꯣꯗꯣ ꯋꯤꯟꯅꯔꯗꯣ FIFA ꯋꯥꯔꯜ ꯀꯞꯀꯤ ꯋꯤꯟꯅꯔꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯎꯠꯂꯛꯇꯣꯏꯅꯦ ꯑꯗꯨꯒ ꯑꯩ ꯋꯤꯟꯅꯔꯗꯣ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯏ ꯍꯥꯏꯕꯗꯣ ꯑꯩ ꯗꯥꯏꯔꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ FIFA ꯋꯥꯔꯜ ꯀꯞ 2018 winner Friends know the male, but I don't know if it works. This is the biggest prediction I ever made in my career. I thank you guys for watching.